다섯. 다섯. 이승 기대해시. 너도 다섯 얘기 들어보기 싫어. 그만 떨어져. खरबुदी वाली बनी अदो हफ्ता अमरेदी शुबसु याई खोई तातो मानसु सेन खर हामने है बनी फरे अदो 다섯. 아이주 그래서 업 레이븐이네. 다섯이 더욱더 아이주 그래 야오고 라케바. नती नंग मुंगमुद्र 에 다섯. 누마인디 하이는다. 너나 부디지 오다. मसीदी 이씨. होय चले अदो नंबु कहीं जांग थोंगोगे 이. 아이디 다섯는 동리네 동지 동네는. मशी 오 야래. 대모도 ပတ်부슬로. 누가 통하나봐. 오 부슬로. मशी गांजी कमाई तो मिशिबो 다섯 아들이 비누피지고 라망기도 가능하이잖. हे मी चमन ले पुरमनी नत्रगा मोइगे हिरो गाइ पुरमनी लय 능 알고 가면 콩고. 날렘바 다섯 능 너트로 거리죠. ओइनी माने आइनी गौरीसी 자, 난 뭐이래? 난 시대 그 도이바. ai 날렘바 lakpa ngairamine 이씨, tu CPG나 ado mana kanano 아이기 나오파니, 아이기 마카니. ado 날렘바 gadi masak yam khene 어스 와이 예로지도 거의 다섯 올려미. 다섯 아이 할라마게 싹통 거 땡크레. 마신 암시디, 짜미너시, 마시디. 자자, 낭시 좀 하나 버돌, 거기서 하나 버돌. aina piribido horen yumyor yemko ado nanawpana harise dalemba wakhan kharadi khalu maramdi ai kusna thongba 다섯이 얌나 일레르메네. 어스 헤로디 뿌라 다섯도 오이레바. 또마, 낭야 능그래. 로, 서슬로. 다섯 짝퉁 외와도 크레디 카드다. 낭 구빡도 빠롱 타질라니 아들이 낭 로. 아스 파기도니 와이좀 노아헨드는. 낭나 그이노 미용왕두다. 짝 통어도 통원 똑슬이도보. 낭지디바. 미 마땀 자도 되니. ima 자 ai sogibaneba ai uhawdabaneba
ꯉꯥꯎꯔꯕꯣ ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯣ ꯌꯥꯝ ꯊꯛꯏꯗꯨꯕꯣ ꯆꯦ ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯍꯦ ꯅꯪ ꯆꯪꯉꯣ ꯌꯥꯔꯦ ꯈꯨꯠꯀꯁꯦ ꯂꯣꯏꯅ ꯍꯦꯛ ꯁꯣꯛꯑꯦꯕ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯆꯥ ꯍꯥꯎ ꯅꯪꯅ ꯉꯁꯥꯏ ꯄꯤꯔꯛꯄꯗꯣ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯣ ꯅꯪꯅ ꯊꯕꯛ ꯁꯨꯕꯗꯣ ꯈꯔ ꯂꯦꯞꯄꯨꯕ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯕ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯗꯤ ꯏꯅꯥꯎꯄꯥꯒꯤ ꯊꯕꯛꯀꯤ ꯁꯦꯜꯗꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯁꯦꯟꯗꯨ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯒꯦ ꯌꯥꯝꯗ꯭ꯔꯦꯗ 50,000ꯃꯨꯛꯇ ꯉꯥꯏꯔꯦꯗ ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯄꯤꯒꯦꯕ ꯀꯩ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯆꯟꯆꯟ ꯆꯤꯆꯦ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯦꯅ ꯀꯧꯔꯛꯑꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯆꯦ ꯂꯥꯛꯑꯦ ꯊꯝꯃꯦ ꯊꯝꯃꯦ ꯇꯥꯆꯧ ꯍꯥꯎ ꯊꯕꯛꯀꯤ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯣ ꯊꯕꯛꯀꯤ ꯁꯦꯜ ꯄꯤꯁꯟꯗꯣꯏꯗꯣ ꯄꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯥ ꯇꯣꯃꯥꯟꯅꯁꯨ ꯃꯥꯅꯁꯨ ꯁꯦꯟ ꯈꯔ ꯍꯥꯞꯀꯗꯕ ꯂꯩꯕꯅꯤ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯣꯏ ꯇꯥꯆꯧ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯈꯨꯠꯅ ꯊꯣꯡꯕꯗꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯆꯧ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯗꯩꯗꯤ ꯅꯪ ꯂꯩꯇꯨꯝ ꯊꯣꯃꯛꯑꯅꯤ ꯉꯥꯗ ꯑꯃ ꯇꯧꯔꯝꯃꯣꯍꯦ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯁꯜꯂꯛꯑꯣꯀꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯝꯇ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯝꯃꯦꯅ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯄꯤꯅ ꯍꯥꯏꯗꯨꯕꯣ ꯁꯦ ꯂꯧꯁꯜꯂꯣ ꯅꯪꯒꯤ ꯑꯋꯥꯠꯄꯗꯣ ꯁꯤ ꯀꯥꯏꯊꯣꯛ ꯁꯤꯖꯤꯟꯅꯔꯣ ꯆꯟꯆꯟ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯁꯦ ꯑꯩ ꯃꯁꯤ ꯂꯧꯕ ꯉꯝꯃꯣꯏ ꯗꯥꯂꯦꯝꯕ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯌꯦꯡꯕꯤꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯁꯨ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯦ ꯑꯩ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯂꯥꯛꯇꯣꯏꯁꯤꯗꯤ ꯁꯦ ꯂꯧꯁꯜꯂꯣ ꯅꯪ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯁꯥꯎꯌꯥꯗꯦꯀꯣ ꯑꯩ ꯎꯍꯧꯗꯕꯩꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ
ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯂꯥꯛꯇꯅ ꯆꯦ ꯆꯦ ꯀꯩꯗꯧꯔꯒꯦ ꯃꯪꯉꯒ ꯂꯥꯛꯏꯗꯨꯕꯣ ꯀꯩꯁꯨ ꯈꯟꯗꯦꯍꯦ ꯆꯦ ꯅꯆꯤꯟ ꯊꯤꯅꯨ ꯁꯦ ꯍꯥꯏꯔꯛꯑꯣꯕ ꯆꯤꯆꯦꯅꯅꯦ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩꯕ ꯃꯥꯏ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦ ꯃꯃꯥꯡ ꯊꯪꯕ ꯂꯩꯀꯥꯏꯗꯒꯤ ꯃꯥꯜꯂꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯁꯛꯇꯣ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯆꯦ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ 다소! 다소! ꯑꯊꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? 다소! ꯊꯣꯝꯕ ꯀꯩꯗꯧꯔꯒꯦ? 다소! ꯑꯩ ꯊꯕꯛ ꯈꯜꯂꯤ. ꯍꯥ? ꯁꯦ, ꯌꯦꯡꯉꯨꯁꯦ. ꯇꯨ, 시대시대 ꯑꯩ ꯃꯔꯤ ꯁꯨꯕꯗ ꯂꯩꯔꯦ. 다소, ꯀꯩ ꯀꯞꯂꯤꯅꯣ? ꯁꯦ, ꯀꯞꯀꯅꯨ. 시대ꯒꯤꯗꯤ 다소ꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ. ꯑꯗꯣ ꯉꯁꯤ ꯉꯥ ꯆꯥꯁꯤ 다소. ꯑꯗꯣ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ. ꯉꯥ ꯆꯥꯁꯦꯕ. ꯀꯨꯏꯔꯣꯏ 다소. ꯂꯩꯔꯝꯃꯨꯀꯣ. 이마, baba, ngasi디 ꯑꯇꯣꯝꯕꯁꯦ 이마가 baba ꯄꯥꯝꯖꯔꯝꯕꯗꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ngasiꯗꯤ ꯑꯣꯏ. 이마가 baba가 hinda ꯆꯥꯛꯇꯣ ꯆꯥꯄꯤꯅ ꯆꯥꯅꯤꯡꯉꯦ. 이마 짠짠! 짠짠! ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ. 짠짠, ꯀꯩꯗꯧꯔꯒꯦ? ꯁꯦ. ꯆꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯋꯦ. ꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯂꯥꯛꯑꯣ, ꯐꯃꯨꯡꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯂꯥꯛꯑꯣ. ꯑꯩ ꯅꯦꯇꯣꯟ ꯀꯧꯔꯨꯒꯦ, ꯂꯣꯛꯇ ꯆꯠꯅꯕ ꯇꯧꯁꯤ. ꯁꯦ, ꯍꯧꯒꯠꯂꯨꯁꯤ. ꯆꯟꯆꯟ, ꯅꯦꯇꯣꯟ ꯂꯥꯛꯑꯁꯤꯗꯤ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯦꯇꯣꯟ
ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯀꯩꯁꯨ ꯇꯧꯔꯁꯦ ꯅꯦꯇꯣ ꯂꯩꯁꯤꯗꯤ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧꯁꯤ ꯂꯤꯟꯊꯣꯏ ꯑꯉꯥꯡꯒꯤ ꯀꯩꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯨ ꯍꯜꯂꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯐꯔꯦꯗ ꯑꯗꯣ ꯅꯣꯏ ꯅꯥꯎꯗꯣ ꯊꯕꯛ ꯈꯜꯂꯤꯗꯣ ꯆꯨꯝꯃꯕꯣ ꯊꯕꯛꯄꯨ ꯄꯨꯕ ꯍꯧꯔꯦꯗ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤꯔꯥ ꯑꯦ ꯉꯥꯏꯈꯣꯏ ꯃꯤ ꯌꯨꯝꯒ ꯁꯥꯂꯣꯏꯔꯒ ꯆꯦꯟꯁꯦꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯥꯈꯠꯂꯤꯔꯛꯑꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦꯀꯣ ꯀꯥꯏꯗ ꯅꯣꯏꯗ ꯑꯦ ꯀꯩꯗꯧꯕ ꯂꯥꯛꯈ꯭ꯔꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯁ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯐꯠ ꯂꯥꯛꯀꯦꯕ ꯆꯟꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯃꯤ ꯅꯨꯔ ꯐꯖꯗꯦꯕ ꯑꯗꯣ ꯅꯪꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯊꯣꯡꯕꯗꯣ ꯃꯇꯝ ꯊꯦꯡꯗꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯊꯝꯃꯒꯦ ꯊꯝꯃꯣ ꯌꯨꯝꯗ ꯊꯥꯕ ꯍꯪꯒꯥꯝꯁꯤꯅꯁꯨ ꯐꯔꯕꯖꯥꯠꯅꯤꯗ ꯇꯣꯝꯕ ꯅꯪ ꯊꯕꯛ ꯆꯠꯇ꯭ꯔꯣꯕꯣ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧꯒꯤꯁꯨ ꯊꯤꯔ ꯊꯝꯃꯝꯃꯕ ꯑꯗꯣ ꯇꯥꯆꯧ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯁꯣꯝꯒꯤꯁꯨ 이때마다 싹통하다세요. ꯑꯇꯣꯝꯕ ꯅꯪ ꯆꯠꯂꯤ ꯊꯕꯛꯇꯣ ꯐꯖꯅ ꯆꯠꯂꯨ ꯅꯪꯁꯨ ꯌꯥꯝ ꯋꯥꯊꯤꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ ꯅꯪ ꯗꯥꯂꯦꯝꯕ 에